Education da khwaidagi hena maru oiba thodang lawribasi ozani adumapu masa masagi subject expert oza singya awatpadi adumak leiri haina Education Minister T.H. Radhishyamna phongdokre. Wafam masing asi emerging disciplines and their prospects and challenges in Manipur haina mingthonba Numinini Chathagadaba panel discussion ni thoramamada minister na phongdokhibani. Matam amadadi miyamna naraklagadi sigani kinaramba haujikna medical science saukhalakpana akiba leitraba amadi mood crack khanaruraba chicken pox ne chingnaba laina laichat moirang kendrogi manung chenba Kwakta Municipal Council na konba mafamsingda leptana sandorakle. Jiribam da COVID positive oiba masing hengelakle ngarang Jiribam da COVID-19 rapid antigen test taunaba kit launch tawkraba matungda Jiribam district ki oina ngarang makta da COVID-19 rapid antigen kit sizinaduna miyoi chamaga marifu tararom hena test tawki maduda yamna thazaba unofficial oiba pauda nupi yauna positive oiba miyoi mari yauduna Jiribam gi hospital da thamkhre hairi. Mapalamdagi lakpa miyo singbu COVID-19 laina na naraba miyo amagum uduna makoy butati tawoina tawoidabani COVID-19 laichana sokhalaba miyo singbu hanthaba miteng na yengbagi mahuta makoy ge mataw karamna chetminagadagi haina wakhal khanduna thabak tawba tangai fade haina Khurai Kendrogi MLA Laisangthem Susiljo na phongdokre wafa masingasi Khurai Kongpal Chingamam Laikai da leiba ima Nongai leiba sanglenda I pau tengbang lof Manipur gi ahumlak suba mapok kuma numit ka mari leinana pangthokiba thoram amada phongdokhibani. Democratic Bharatiya Samaj Party DBSP Manipur State Committee na Mumbai da leiba Dr. B.R. Ambedkar gi yumda amanga ta thohalamabu yamna akanba mongda yaningda phongdoklakle. Mumbai da leiba laikhidraba Ambedkar gi yumda mahangna sizinaramba polam kya thamlibani party sina sakhangdaba singna chatharakiba attack asi India gi miyoi crore 19 ni mayoktani haina State President C.H. Premchandra na phongdorakle. COVID-19 lanthengna balengak na paikhatliba thorang singbu sogat poina Moirang Kendra Progressive Front MKPF na District Administration Bisnupur da PPE kit chamaga yangkai ngasi tengbangkre MKPF ki General Secretary M Uttam Kumar na luchingba Thaumi singna DC Bisnupur nita arambamda mahaki New Mini Secretariat Complex B Block Bisnupur da leiba office temper da PPE kit singadu khusinaki.